Nakana madana atangsu Santhalen bulakpa ngairibani. Hiksanna School laktriduna kay hairiba. Atangna Kaswai banate laning daw laktabani. Hitler na Nangi thainagi school chang nai video house pau tawri boy. Atangna Chagasar ngang nu noini matha masa se yam sari bijani. Hiksanna Wa karigi matha no nang sari se. Atangna Noi namagi matha ne ni sari se. Hiksanna Khoi magi matha di nang na tholai ta khai sabiri kai gino. Atangna Nasinduda thi phaisalakani chagasar yam ngang rai bu. Hitler na Yari bo hero sade saro matha sabai maram do hayo. Atangna Hektai do ya ponte. Hiksanna Yam lot pa hikibe wani ne. Atangna Au adumai hai tari. Somdana mapai bungo kullada Santhalen na mahak lairik tamnaroi haiduna haudoklabni. Kullana Lairabana pa aina nakhoi gi honabada karina ningthungdaba lairabage. Nangna lairik makha tamnaroi khalibado. Santhalen nokfet tongna Baba nachada kaisu pendaba laiti. Piklingaidagi awara pa laihendana asuk nungaina yokpirakli. Masida nachana peloidabasi karidano. Kullana aduga nangna lairik tamba challaroi hairibasina karigino. Santhalen na Yumda fisalon sa tawduna dairage. Kullana madu yade koi Sathoibi nang matik saba mi ama oidaba yadabani ne. Nang lairik makha tamdaba yade ko. Mapagi yathang Santhalen su hiktokpadi ngamlamde. Mapa macha wari saringai loyagi ko lai. Kullana nang kakani se phone se payu se. Santhalen mapadagi phone du lawduna pairami. Hello Loyana Bema Santhalen na Kaka Loyana Yumda laikibadagi yamna nungaira male isadi phone ga tawrakidrene. Ado nangbu karam kanda lawba lao hairino. Nandom sana amuk toiba laurasi haisina nuksit mo pungene. Santhalen pakhom pipam khangda tuminna lay. Kullasu machanopida yengduna lay. Loyana Bema tari bro. Kullana phone du satlawduna Marup hoina lakningba numita hekta lakpiba yare. Loyana Adudi hayeng hekta laklagi ne. Mapana su suonbada laklaroidra haina hangbada loirabani. Maupanupa hairakpada Santhalen ingak ngai. Kari maramgi mabu hanglibano haiduna khanjanai. Pukning nadi chatki haina khankidabani. Adubu mapagi yathang hiktopa ngamdaduna chatpada matare. Numidangi matamni atang mamagi manakta changlaktuna. Ma Santhalen du kai numita lakani haige. Ritana khangde napaga kari hainabano. Na nongmadi hostel da lairage hairakpa mali. Hostel da lairage hairakpaduda atang di ping laukre. Atang khon kalapna. Kaigi hostel da laidoiba moi lawai kangbu se tawbima layam khangde. Asuk nungaina lehelisida hostel da lairage kaina magido akhoi yonba kawe. Ritana phana nungairasu nangina tawduda kanana bulaininggano ibungo. Wa makata ki tawbada atang khangning ningsinglai. Mana amu hana Santhalen bu yumsida lakanu haikiba adu. Atangna Adoima ma laklaroi haibro. Ritana yam lahaninga bro ha thina ngangbigi hairiro. Atangna Ima handakti ay ngangbiraroiba lao hayuko. Santhalen na hostel da lairani hairi itabada atang laifam safam khanglagtaba haibadu oire. Asengba madi khangninglammi adubu mama mapada hangbadi ngamlamde. Kari tausige khalingai mapagi phone charge tawduna laibadu mitta urei. Kulagi number lauraga Santhalen ga paw phongnarage khanjaduna kirup mama mapa lakpra haiduna yenglaga asa amada phone du mitsabani. Adubu laibak thiba haibaduni drawer unlock pattern haiduna hek thazilai. Atangna ai
masi anubasi lok katamini chay matang sadana. Lok torom labada atang upay leite. Phone du yenglaga makokot panatana. Ngasidi iruzakibani daw yabra yengi khanna phone gi lok tu panghangda hangduna yengi. Yaba kauba leite. Machin gadu tumthoklaga mathanta isau langjari. Iruzakibaduna oibatare lasadi L shape ta yeklakanda yare. As ngasai kay apang sadana thok thak ta namludana hek mata mangalida aduga last ta thilai kasa oiramene. Lok hangbadagi masakadu nokfet tawrakli. Contact ta sangduna kulagi number lauraga mapagi phone du hanigi maphamda charge tawramlaga lanjadaba saduna maikada proprop ka khalai. Thongadu cheche lonchiladuna phamungda chongkhatuna phammi. Call tawsira tawgumsira haiduna haifet khanjanai. Ngasigi mikupsimu pakhatpa mikupsi atangi punsida amukta yaukhidri. Metric fail oraga mapana phurani khanbada phau ngasigumna pakhatpadi tawkhide. Main road ta leiba makhoigi mayumni. Gari makholtana nilaba yumni. Adubo atangi pakhatna hulliba mihulgi makhol asina karimata takhidre. Atang phone du chejet paisiladuna number du da dial tawi. Adubo amuk phatkak thatli. As kaino he minadi nupi koibasi nungai nungai haine aidi koibasu nataba wari kitang sage tawbada ngairi mihulgasi mafam marang khangdre asuyan pakali sina kamai tawbuno. As hera nupa masani kaino lawai nupi da call tawbubu. Mathanta ngangsaraduna amudal tawi amusu phatkak thatli. Kaino na kay ngangbadadi kaysu khande aduga ngasina kaidoraba aisi yam paktiye aigi mihul sina kaino Tabalgi dorgi makholdagi khara khit mahelebi sumaina loina tawno salo nupiga wari saramdai sibo ai maga wari sadabadi sungya yade ko amuka toksinge. Mamit mana chejet usinduna call tawi hulliba mihulsu khonglei thuzilai atangsu pakhatba asum hengalai ring salo haiduna mathanta sonjai thangnaba mikupda. The number you are trying to call is not reachable. Please try after some time. Atang phone gadu phamungda laktana langsilli. Namai mathi bongai sini ha. Atang isau langlap tongna. Ha lawai ni na network am ta phanglam hoi khange call tawge hairadi lampak ta satpi kangpudo soiramdi. Taina fam sukhangda mathanta proprok saktuna leidi. Hanjin call tawi adubu sungsat khidre. Phone su chatraba ai hosi kai tawdeba mayumda chalusirane chatluraga kai haidoba. Phamungduda longni hiptuna wakhal kayani khaliba Santalenga pau phaunanaba upaini thiriba. Mathangi numitta atang Santalenbu unaba chatki haiduna chapyungna khalammi. Santalen uningbana atangdi ngasigi ahingsi tumthaba yadre. Mathanta khanjai mana Santalenbu asuk uninglibagi maramsi karigino haiduna. Mathangi numitta Rita amadi loyasu changan chathoklaga machanupa atangda khangandana Santalenbu lawba haitharakli. Atangsu mama mapa khangandana Santalenbu unaba haitharakli. Pakpana nangdi lawai nupi da natradi nupi amta laisadre. Atangna lawai nupi di nupi natadawna. Pakpana imay bema laina sidi lureda. Hiksanna akoy di masakpu amta uzadrine kayam yamna fasarbazano akoy gi Mr. Khadang na like tawrurise. Pakpana sakki wadi khubasa matawbani mamit phat baloidribani noigi ingkol dawba haino khongni bido aduma wangbani. Hitler na Pakpa kaino nangido phasai hairiro thi hairiro. Pakpana ai khangsalak mapudango aina thi hairaga mapuna sauradi asumba hairena mai ai ngamjaroi kise. Atangna minnai singsidi wayong angkreda aina lawai nupidu pami kaina haikibro. Pakpana adongai ko wari aruba ma leirene. Atangna kaino Pakpana hayang wai luhongbada haino khongni bidudi moinupigi kari pencil haibro heels haibro adu tongandradi yaroine natradi I ga full stop ka malaniba I dusu small letter nataba capital letter.
Pakpagi wahayduda Hitlerga hiksangadi noklami adubu atangdi mamittu paina pakpada yinglai atangna Bapto pamaliko pakpana Is kay midyeng no ibungo ay sibu amuta uzadribadongna hiksanna Kari lamda no chalise Yauba suknay na di Gari thawga loina ni atangna Ay arikba tupolik Nangi gari thaw si singbige hiksanna Huiman ba Thaw singwa haiba nate Lam si lapi haiba ni Hitlerna Aoy ba Okhakti lapi he Hayengway luhong ladi Paisa fazana tingla ni Gari thaw han badada atangna Noy na amuta chatribagi lapo man bewani Sum chaladi nalagtoy ni makoy ahumag punna atangda yinglai pakpana Ngay ko ne Nang buhana di laway nupido kaina Tina sayramday ne Karamba naron da pawduklaga pamurino Haino kong nembido atangna Mingdo amahongdo Haino kong nembi kaina matanta nokfet tawraga amuk swali Panabu chanarine pakpana As Kamayna pamurino haibani atang tablapna Laway nupido Ay nakoygadaba nate ko pakpana Aduga asuklap na lakli sina karige atangna Napatawagi hiksanna Lakpagi maramdo kangsaba yagadro atangna Mado Aingonda waraw kraba male Akoyda leiraroy hostel leirani hari Hitlerna Ma haiba atang mamittu sunglap tawna yinglai pakpana Nangbu malaitradi nungaini yam haidene Laklaroi leiraroi hairaga amuk nungaitabagi mong tawriduna karige atangna Ay sukangde Ma laklaroi dra khanbada ay sase leitafam kangde Lao haige na chalini ay gise atangi ngasigi matawa sida makoy ahumdi ingangagli wari sana sumlakpana Santalen hoigi lekai yoroklami nupa ngakta oibanina phadek changsinba sungamda phanakuina Santalen hoigi manak nakpada leiba lampaktuda makoy mari wakoy suduna leiri atang machinda pangangangjabagi wani adubu magi thamoida langtaknabadi asum hingalagli asuklapna maphamsi yaunaba karigidamak lagribano haibagi maram atang khangjade tasengna uninglabadi unaba angangamba thaduna kauthowan gi haibagi wakhalsu leite sumnagi Santalen hoigi konthongda yengduna mabu thoklakpa ngairi maraksida amana Imphal yaukre amana khungangsida ngairi atangi mongsidi train station da plane tarakpa ngaibagumbani phanakuina wakoi suba yaba suraba matung mata ohumsu warakla male halasi haiduna marolwanba haurakle thengsilaklabanina upai leite atangsu ningba kaina mayumda halaklami pakpana Yare nasakado yeningde Mi ama thazilaga kauthoon si haibasu yade hiksanna wareng kesalaga unadana halakpa Hitlerna nangbu hero yam sadane aduga kaidoraba atangna ine ikabasida pepe ngangnuko ayumda leyorage hiksanna ho leibihoro atang mayum yorokpada numitari mathwai nungaitana maikada changduna hippi somda Santalen gi wakhaldana kari amuk khali atangna mabu hanglibasi laglanu haikraba maktada amuk lakpra haiduna hanglibani khanjarami numidangi matam oiraklabanina chaising chanaba tauri atangdi mathwai nungaitre sadana chakacharoi haiduna tungkre koldi ngasisu lepa leitana tausari adubu chatpa kauba leitre kol tauna atang pakola matarai Santalen na leiramba kagi thongdu lonsinba makhol haife tarai atang ngihaktang bhap na rahaiduna tuminatai mi ama leibagi sahumdi chapchana phanglami panthadana atang proprap tholaktu na yengi adubu kagi thong lonsin kibana manungda leiribadu kanano haiba khangdre kauraga yengsira haiduna atangsu ngihaktang khanjanai adubu kaubadi ngamda hayeng nungan bangairage khanduna magi kada amuk changlai hayeng yoningbana atangdi masadu leitajadre
tumsinbasu yada wana leli sangkraba ahingsi tumthau haiba yakidre adubu nong ngampung torokpada atangdi tumthakiramle atangna mikap tholakpada pung 8 taramle pung yenglaga siding aline haiduna amuk tumthanaba tauringei karamba tanjada karamba nungsin na humlakpano khangaude Santalenbu khangning ningsinglai ngarang magi kada laikiba midu kanano khangningbana atang prabrab hagotuna brush tawboi tawdaboi tawraga makhada hatu kumtharai Santalensu mathakta prabrab karakpa mapasana duna hek thingsinnei ima sire wang saukraba atangna thingsilakpadadi pikraba Santalensu khongbam hek saudaduna stair mathaktagi longna haithaki ge tawi hero gi type atangsu sadekta changsiladuna Santalenbu tabui fasare matang sidi mapana masa pambadu ngaire Santalensu mihaktangdi pakhatpoi kari boy atangda konsilli thasadana Santalenna kolakpasida atangdu nokfet tawna kharase takna konsilli mikup kharagi matung Santalensu gyan khangta taraktuna phathadokpada amuk tusilli ayoma atangna ha lawai nubi ikhade khaladana kai kanaba khalino mamitka pairap yenglamlaga atangsu makhada praprap kumthaki Santalengi mamangda harauba utrabasu thamoinungdadi loiri mathung marang haure nakana madana Santalendi lawai luton satkre pakhatbagi mayaina anaba khangdaba makai magi kada praprap sangduna phamli as siramnida hosikido kangsaduda kai wakhaldono aina konsilurido sakingba rasi yaudabado loina launarakpa tari tawrisi amung lepkhalaga masado haipet phatpat kanthoi Santalen pakhatpoi kari boy phamungduda chongkhatlaga amuk phamkre somda atangsu mathanta nokfet ka tawradana chakhumda changlai atangna chak tolabo kon phingli do ritana ho toksare ngasaina atangna nganmandro nong pau ningthina ngandre ritana nangidi ngalamkiroi akhoi numita dore atangna chak loiradi aisu sage ritana ngayu atangna chak yang manna saramise kaigino ritana ai thabam ta saluge tawbani atangna kanaga satoriba ritana ithandani mama sakradi wari sabagi tansa phasaba madi phangle khanduna amuk mathanta nokfet tawsei atang chakadu praprap sathokli rita su thabai khang loisiladuna mana chatkadaba thabaktu chatkirami